Lakhipuronline puthokchaba July gi tang 13 nongmaijing numit ki Khomjinba Pao tabirasi ahanbada maroiba pau Assam leingakna Indigenous Faith and Culture haina mingthonba department ama hangdoklagani Huran lanada iroi kunmanga truck anida haptuna puthokna bahonaramba mioi ani kasar police na fare kunma thoi suba jati gi ngayo panumit ngarang kasar jila da su pangthokre Dr. Yumnam Mohendra Lakhitabada World Meitei Convention na thamoi shokna waba phongdorakre amasung Assam da ngarang nauna mioi lising ani ga chahum ga marfutra mathoi COVID ki anuba case thengnakre laichad asina positive obigi chang chada amada semik teret mapanda hantarakre Hojik mapungoi ba pau tabirase Rajya asigi yellow furup singbo ngaksen ba masung makhoi bu yokhatuna thamnabagi pandamda Assam gi cabinet mifamna ngarang Indigenous Faith and Culture haina mingthonba anauba department ama hangdokna bawarep nakre Mukhyamantri Dr. Himanta Biswa Sharma na luchingba chungsinnaba sarkar asigi tha ani mapung phabagi thorongga mari lainana phamkiba mifamna anauba department asi hangbagi matangda warep nakibani Huran lanada Bangladesh tamna iroi kunmanga puthokna bahonaramba mioi ani kasar police na phare Katigora police ki thoidokpa khongjang amada ngarang chakatara nithoi panba truck anida tongan na puraga chalamba punna iroi kunmanga phagatkhre Katigora gi Tarinipur area dagi Bangladesh ta puthokna bagi damak Meghaloi gi Dona tamna porakhiba gari ani adu Katigora gi manakta leiba Lakhipur dagi phakibani Gari amagi driver amasung loinaba driver phare adubu atopa gari adugidi driver amasung loinaba driver chenkhre hairi Chahi khudingi oina pangthokpagum kunmathoi suba jatigi ngayo panumit ngarang kasar jila da su pangthokre Pradhan Mantri Matsya Sampad Yojana lisingani ga kunmathoi chahi gi makhada kasar jila gi Silchar Park Road ta leiba ngayok loiseng da pangthokiba thoramda ice box ka loinana motorcycle amasung scheme asigi phangpham thokpa ngami kunda lupa lising ani ga chamri gi check kasar jila gi DC Kirti Jolina khusinake thoramda Fishery Development Officer Rokibul Haq Silchar MLA gi nominee Rotindra Saha amasung atai mari leinaba mioi kayasu sarukjaki प्रयास है कि असम को फिश प्रोडक्शन में सेल्फ सस्टेनेबल कैसे करना है ताकि कोई आंध्रा से कोई कलकत्ता से मांस ना आए और हमारी मांस की प्रोडक्शन ऐसा हो कि हम खुद सप्लायर बन जाए पूरा नॉर्थ ईस्ट को इसमें सबसे गुरुत्वपूर्ण रोल होगा फिश फार्मर्स का जो आपका है इसमें प्रधानमंत्री मत्स्य संपदा योजना के अंदर भी बहुत प्रोग्राम लिया जा रहा है असम को काफ़ी इम्पोर्टेंस भी दिया जा रहा है दिल्ली के बजट एलोकेशन में भी तो अभी इस नया गवर्नमेंट अभी जो बैठा है उसके बाद काफ़ी मीटिंग्स भी हुए हैं कि फार्मर जो है किसान जो है उनको कैसे स्ट्रेंथन करें उनको फिशरी से वेटनरी से एग्रीकल्चर से इरिगेशन से कैसे सपोर्ट दे ताकि वो सेल्फ सस्टेनेबल एंड सेल्फ सफिशिएंट हो जाए Mitei singi soktharagliba phibambu kankhannabagi damakta mitei singbu schedule tribe ohenabagi khongjang kayada mangjil tharamba Krista kumja lising aniga 13 da semkiba schedule tribe demand committee of Manipur gi founding president Dr. Yumnam Mohendra Lakhitabada World Meitei Convention na thamoi sokna awaba phongdorakre Lakhidaba matamda masagi chahi marfuma pansukre Mahaki luching makhada Krista kumja lising aniga 13 amasung lising aniga 18 gi matamda mitei singbu schedule tribe ki list ta chalhanaba changsin kiba miyam gi oiba rally bu nahuna ningsing baga loinana World Meitei Convention na mahakpo athauba yelhumi amani haina singtharakli Laikhidrabagi thawaina mapugi nakta ingna chikna leiruna bathauni jari haina World Meitei Convention Central Executive Committee gi Secretary General Yambem Arun Mitei gi cherol da phongdorakli Kuno High School Fulartol gi Hindi oja oiramba Binakandi Part 1 gi oja Huirem Kalachana Laikhitabada Khoirakpa Irel Umanglai ngak silup Fulartol gi maigidagi President Ngangom Niranjanna thamoisongna awabu phongdorakli Krista kumja lising amaga chamapan humbudramapan gi December gi 13 ta semkiba
Khoirakpa Irel Umanglai Ngak Selupki Oja Asina Founder General Secretary ni Mahakna Khoirakpa Irel Umanglai Likhungi Maramda Larik Amasu Ibirami Panbayai Oja Huirem Kalachan Haukiba July ki tang nipan da laikidabani Manipuri Arts amasung Culture Theatre amadi Isai Nongwai gi lamda chauna saruk yaramba Oja Ningthaujam Nabachandra laikidabada United Manipuri Arts and Cultural Organization Umako Gawhatina awaba phongdoragli Loop ki President Thokjom Rajendra na mifam mapu aduga General Secretary GS Thongrana online gi kuthangda awaba phongdokhibada Oja asina laikidaba si Manipuri jati gi awatpa ama oheuragani haina Working President Yangkhom Upendra na phongdokhi haina Umako gi Publicity Secretary RK Tampasana na phongdoragli Jiribam District ki Railway Station da ngarang COVID-19 test tawbagaloinana vaccination ki tharomama District Administration Health Department amadi Jiribam District Multi Trade Workers and Labor Union JDMTWLU Jiribam ga kusamnaduna pangthokre Thoromasi matangda JDMTWLU gi Labor Coordinator Hodam Rajesh na asumna phongdorakhi Trade Workers and Labor Union Jiribam na ngasi Jiribam gi tongan bom singda tabak sudan leiba labor sing asibu union asigi president mingona panjarabda sar manangthe movie retired MPS Manipur Jiribam da leiba labor sing asibu masa mau pana nada yekna Tamnabagi Pandamda, the high level labor in Asida, COVID-19 test, Totopa Amadi, vaccination Asibo, Jiribam administration, Amasung, and the health department, Jiribam, when Jiribam December workers and laborers in Yenga, Kunna Kusan Nadana, high vaccination program Asi, the Jiribam railway station Asida, Asi, Aku Ceremony. COVID-19 bulletin gi matungina Assam dangarang mioi lising ani ga chahum ga marfutrama thoigi masada COVID-19 positive oibe thangnaki masigi manungda Kasar jila dagi yangkhai mapan Hailakandi jila dagi taret aduga Karingban jila dagi mioi 38 gi masada positive oibe thangnaki positive oibe gi chang chada ama dasamik taret mapan da hantarakre laichad asi dagi phagalakpagi changna chada marfutramari dasamik nipan tarukni Rajya asigi mioi lising aniga chanipan yangkhai mari phaduna hospital thadokre layeng chathaduna leiriba active case ki masingna lising kunma thoi chaniga sumna ani ni Assam dangarang nauna mioi kunmari laichada sina laikidabagaloinana laikidabagi apunba masing lising mari chanipan latarani thoi sukre Manipur da mioi chatret ka marfu nipan ki masada ngarang COVID-19 positive oibe thengnakre laichad asi dagi mioi chamri ka marfu humdoi phaduna yumda hanki layeng chathaduna leiriba active case ki masingna lising taruk chamapan ka subna nipan ni Manipur da ngarang laichad asi na mioi taret laikidaba ka loinana apunba laikidaba ki masing lising amaga chani ga yangkhai nipan sukre Bharat ki haksel amasung yaipa yumbal loisingi ngarang thokiba pau ki matungina haukiba pung kunmari da leibak asida laichada sina laikidabagi masing lising amaga chani ga sumna taruk sukre Aroibada maroiba pau amukhanna Assam laingakna Indigenous Faith and Culture haina mingthonba department ama hangdoklagani Huran lanada iroi kunmanga truck anida haptuna puthokna bahonaramba mioi ani Kasar police na fare kunma thoi suba jati gi ngayo panumit ngarang Kasar jila da supangthokre Dr. Yumnam Mohendra na laikidabada World Meitei Convention na thamoi shokna waba phongdorakre amasung Assam da ngarang nauna mioi lising ani ga chahum ga marfutrama thoi COVID ki anuba case thengnakre laichad asina positive oibagi chang chada ama dasamik taret mapanda hantarakre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare